ngarang numidang Imphal Airport tagi Assam Rifles na ngak senduna porokpa Kuki nipu mu kangla tombi fauraga gamgi faida pu daure haipa pau phangbadagi Liangmai Naga volunteer na kangla tombi da lambi thingkhrei Assam Rifles na tear gas kaptuna Kuki nipu ado asopan yauduna gamgi fai yaukhre haide loinana Naga ki khunda attack tauba maitai da attack tauba da sokhiba terrorist ngaktani mapalam dagi layengba loiraga purakhiba Kuki sing ne haina social media sing da thaganarakle Kuki NP Manipur na Kuki singi relief ki damak seng bek satruk PBO haina sarkar da hijack haina social media sing da thaganarakle Ukrul tadubi lambi fauna dre puat puba truck sam hena panduna leire haide Ukrul gi miyang gi maroba puksak lambi ama oiriba Ukrul Tolai tadubi National Highway 102A singning khairak padagi lambi fauna raktaba numit mangani rom farak le haide National Highway si fauna da basina ukrul tamna puga da pochai thanna yauba truck sam hena lambi da panduna leiri haide hanati Imphal ukrul lambi da ukrul gi miyam gi darka taba polam sing Imphal lom dagi puduna chalamba do lambi thingba amadi lambi thingba thingdaba leitana letan police na konba mafam da pot puduna lakpa gari da nomai kapsinduna driver hat khiba leikibana lambi asida pot puba gari sing sana khidre Paugili Kunsina High Haukiba Juntara Nipandaki National Highway 102A gi Senapati District ki Phaibung amasung Baisu ki marakta leiba Sisureida Chingning Khairakpataki National Highway si phaunaba ngamdana lakpane National Highway asida chaurakna meter samri rom sangna chingning khaikibani haidi loinana Chingning khaiba aduna maram oiraga National Highway sida gari sing satoksin tawbada chauna apanba thokli haide National Highway 102A asi haujimak NHIDCL na sanga sagatpagi thabak sing satharibani mamangda su National Highway sida chingning khaibagi thodok sing yamna toina thoktuna ukrul tamna pot puthok pusin tawbada khudong sadaba mayakna khiba laikhrabane Hauja-hujamaki oina chingning khairiba saro adu NHIDCL ki makhada thabak suriba agency ki miyoi singna machinery sing sijinaduna sengdokpagi thabak sing sathari haide NHIDCL na lambi asi sembada matam chana thabak sudabana Miyamgi lambi ki phibam asi yauna soksilakpani haina mafam adugi phaibunggi khunja singna phongdorakle nungju thalaktrenge gi matamda lambi sing ase mapung phana semba yaba semjunaba NHIDCL na honabagi mamitade maramasina Manipur legana NHIDCL da akanbo poktak piduna lambi athubada semba loisinaba thabak sing lokharan biduna miyamna awaba mayaknariba sikohanaba taksilakle Hingbada changdaba yadraba polam sing phanghandabagi warauba yaunare haide state asida khundaminariba phuruk khudimaki miyoi singda sab manana lengakna piriba essential commodity sing phanghanba mathau tai adubu lengakna piriba essential commodity sing Kuki singda yaugdabaga loinana yaurakani habagi asasu tawdre haide Kuki Civil Society Organization CSO amaki machin chatpa amaga wari sanabada hai singi miyam singi punsi mahing asi yamna waba phibamne Adubu lengakna khundaminariba phuruk khudimaki miyoi singda sab manana phangpham thokpa nomagi changdraba yadraba essential items sing phanghanba haibasi lengaki tokpham thokpane haiba wafam mahakna thamlake Manipur gi hojik lairiba phibam asida phurub amagi miyoi singda phanghalaga phurub amagi miyoi singdana phanghandaba haibasina phurub masel gi marakta hena nungaitaba pohanabagi maram oigani haina palladuna CSO lusingbaduna hai hojik Kuki praja amatana lengakna piba nomagi changdraba yadraba essential commodity sing phangde manai lengakna piriba nomagi changdraba yadraba essential commodity sing Kuki singda su phanghanbinaba Chief Minister amasung DGP da memorandum sing pikre amadi Kuki miyamgi oiba khongsada machatuna district administration kangpokpi gi khothangda laiba asigi prime minister da memorandum thaduna haijakhrabane adubu madugi kanaba karisu leite hariba wafam sukta tabidre haina palladuna mahana hai state government su thabak oina lokhat pidre amadi thabak oina lokhat pasu ngamdre DGP Chief Minister amadi laiba asigi prime minister da pikhiba ultimatum gi matam su hen khre amadi state government kadai phawba kari tawbirakadage haina observe tawraga leibane hojikti asa leitre haina mahana nuai taba phongdorakhe mahana hai lengakna Kuki singda nomagi changdraba yadraba essential commodity sing pidrabasu Kuki praja sing saba phangdabadagi suksi siroi aikhogi resource singdagi matik chana lejai sing insang napi manama sing loina lei madu charaga hingba yai adubu khundamnariba kalop ataina phanglaga kalop amana phanghandaba haibasi asumbadi natte haina nungai taba wafam thamlake loinana leiriba problem asi khundamnariba kalop singi marakta leiba problem ne stelegana irailana solve tawba yaba ngaktani adubu thokliba irang asida stelegana solve tawba ngamdaba haibasi angako phawe herake thokliba irang asida political leaders singi khud yaurabara haibagi chingnabasu lei haiba wafam mahana makhatana phongdorakhe
IDP ama laikidre May 3 2023 dagi horokiba lan asina maram oiraduna Churachandpur gi Deep Highland Meitei lekai dagi lanjalaktuna Kwakta gi sericulture farm da saba prefabricated house da sangja phamlorokiba masagi sahi niputaruk rom suraba moirang them ibohanbi apokpe moirang them ongbi ibemsa ngara ayok pung mapan taramdai da laikidre mahak laikidabagi pau tabaga mahak loina bi moirang them ongbi apabiga wari sanabada thaudo asina maram oiraduna phamungda laikana duna leiri hairakpadagi laikhidrabagi machanupi M Romaga wari sanake laikhidraba M Ibohanbi hana Imphal jiri bam lambi da truck thoromba driver ne gari thauringida maina singba thaudo amadagi hakchangge phipamda sokchen pa laikhe masigi mathakta accident amasu mayok nakhre mahaki machanupa ama amasung machanupi ani laihori haide kumsi sahi class 10 examination da machanupa na mai palakpadagi Class 11 tamhanaba fawe school amsung boarding da thamnaba yamna kanna hona jaramke adubo rulek camp ta leirakpanina ahenba senpham leitabadagi mathwai nuaitana leirakibane ma khanadagi blood sugar wangduna lakpa miyoini su hairi mihathina halamba naga misam taruk pha kibagi high court ta case wise zatharakpada NIA gi ayo masama court ta lakhre hairi mamang thagi tarawndagi Numit yung lakpadway da Kangpokpi district ki laylon by fay khulda khula sige nupi singna hana parba matung da Kuki terrorist khutpu amada khusena kibadagi mihathi na hatok lamlaba matung da phangkiba nagami cham taruk phakiba thaudoki mayapta makhoigi khongul libi duna hingna phanghanbiyo haiduna high court of Manipur da wakalakhiba PIL ki hearing sathabada case asibu khutpaina duna investigation sathaba haurakliba NIA ki chief investigating officer CIO masamak high court ta Laktuna agency asigi maikida lebliba council ki mateng pangkhre PIL asi ukrol gi hungpung kaji phungdagi tima khapai chahiyang khaima thoi apokpa Francis khapai ko bomioi amana petitioner oidona file torakibane PIL asigi respondent sangna Manipur lenga ki mohotsin ba chief secretary commissioner home DGP Kangpokpi ki ASP Union of India ki mohotsin ba ministry of home affairs ki secretary NIA ki mohotsin ba agency asigi lamphel da leba branch office ki ASP amasung thodok thokriba leilon bai phai khulgi chief lalboi bai phaine PILC High Court of Manipur ki Chief Justice M Sundana lusingba bench na thasgi mari da lokhat ke aduga respondent number 7 oirba leilon bai phai khulgi sipta notice issue tawbagi wafam di court na kona khanagani hairaga lemhoriba respondent tarukta notice issue tawkhibane lonana respondent number 1 dagi 4 phawda yawriba lenga ki chief secretary commissioner home DGP amasung Kangpokpi ki ASP na June 2026 phawgi manungda PILC ga mari lenana ATR action taken report piraknaba khangan khibane haide court na lepagi matungina thasigi nipanda matter se amohna lokholakpada lenga ki commissioner cum secretary home ki maikai degi naga misam singh pha kibagi thodok mari lenana police na lokhatpa case po NIA da khusinabi naba ministry of home affairs ki joint secretary da aiba serol ama May 25 2026 da piduna hijackre Loina thasagi mangada home ministry na thokpo order amana case se NIA da sinare habagi order thokre haiba wafam sing respondent mari ki maikai ki lep khiba additional advocate general na court of phongdokibane additional AG ki submission sing tarba matung June kungani thoida PIL sigi makhata ba wire sathana ba lep khibani haire Home Ministry amasung NIA gi maikai da lepa Deputy Solicitor General of India na karigumba matter si chayol taruk ki matung da makha sathana ba lepirabadi investigation ki masangwaba progress hoidana laigani amasung mathangi numit phawbuda makhata ba action taken report pikhalakani haiba wapam phongdorakpadagi court na PIL sigi while August kungamari 2026 da sathana ba lep ki haire Lemsa kip gena lailon Wi-Fi da Kuki militant samamu Cobra ge khutagi nathohan ke aduga KNP Camp Ebenezer da loina thaidoke haina FNCC na phongtorakre Center Force na ngamloidaba oirabadi Naga da sinabiraklo aikhoina oina tawjarage haina FNCC na phongtorakre haide Relief camp tagi yauna use ahum phare haide police control room gi cherol amada ngarang security force na prepark red army gi top Khonang makong mayang lambam lampak tagi Sergeant Major Khetremayum Friends Tom Allies Nanau Allies Ithat Chahini Phumahaki lekai dagi phare amaram dangarang security force na mayang Imphal maiba mamang lekai dagi Sorepagi yumnam Zoiras Allies Ibomsa Sahi Kunthra Taru Koba yumnam Huidrom Khunyai lekai dagi Gadar ama phabagalona na police na su more Kethel ward number 8 tagi hausuna mayang Imphal gi
Prabhapati College da hangba relic camp ta lerakliba lalholop asigi kadar ama relic camp asidagi phare haide Parliament ta laujariba se Manipur gi issue singini ifurup ki khujo kharana khuraki ina lai saba yaure haina bimol na phongdokre Parliament ta ai hak ngang jariba laujariba mayam si matang matam sana issue singa sige matang da laujabane adobo mang da changsena ba hona bada swai gi ifurup ki khujo kharana khuraki ina lai saduna political gi khudong saba launa ba hona bada tungda wa yam na ngang duna distraction tawna ba hona ba ke yaure adobo masi control tawraga manglomda amasung thabak tamai pak na ba changsen ba se sports sagi tamba para amani haina Congress MP Professor Bimol akoijamna phongdokre wafam ase uralaima wusu academy porompa na kongpal kongkham lekaidagi AAA community hall da pangthokpa ahanba invitation Manipur State Wushu Championship loisinbagi thoramda athoiba mithunglen oikhiba MP na phongdokhibane mana high sport haibasida ngasigi nahasing da tamsinba yaba yamna lai control tawba discipline khangba itak thongba singda ikai khomna botpa sing asi tamsingadabane haujik social media da nahasing na thagaleba sing asi taxi khasi yaudaba amasung ahalaman punna yengbu yadaba yamna yaure haina su phongdokhe sana khoraba habasi yamna maru oi hairaduna miyoibagi atai thawai panba singa khenariba si discipline haiba si miyoibada leibadagine pokpadagi siba phawbada isana tawriba thaba adune miyoiba oina pokpada isana isagi phirep lepa ngamba habasi yamna maru oiba matik mayaine isana isabu control tawba self analyze tawba si sportagi su tamjagadabane haike ngaranggi thoramda MLATS location special guest oraga kongpal kongkham lekaidigi irom tolena maya tangbal lauke guest of honor ina saruk yakhiba singda khura ACDki PCC ki member oirba hanagi ZP member amasung social worker a Okendro Singjamaidigi PCC ki member or Roman international wushu player consultant neurosurgeon Ras Medicity Dr. M Amit Kumar Thawal district yaski Deven Morang Themna singbane haide Dr. Taranithoi Laiba Yaripok CAC da Dr. Amana Anaba Pumba Layeng Lamle Miyeng Sangbiyo Haina Puyaki Maikaidagi Phongdorakre Dr. Taranithoi Laigadaba Yaripok Community Health Center da Orthopedic Dr. Amakhangna Layeng Balakpa Anaba Khudimak Layeng Duna Leiramle Dr. Khaktana Tana Mathau Tawduna Leiriba Nurse Singsu Mahut Sinba Ngakta Oiramle Masida Mari Lenaba Singna Miyeng Sangbiyo Haina People's United Youth Alliance Puyana Apil Tawrakle Thawal District ki manungsana Yaripok Kaithal da Laiba Yaripok Community Health Center da Ngarang Puyage Thawmi Singna Chatkibas Yengsin Khongsad amada center asigi maong mal tadaba thawong asi thengna rakhibane Khongsad aduga mari lenana Puyage General Secretary Longjam Abother Hai Yaripok CAC da maong mal tadaba thabak khara chathare haba paw phangbadagi ngarang Puyage thawmi singna yengsinba lakpane adubu yengsinba sida thengna riba sisu center asina koliba miyam gi khwaidagi laibak thibane layeng sangasida punna Dr. Taranithoi Laibane adubu ngarang lakpadadi orthopedic ki Dr. Amakhaktana layeng ba lakpa makhal khudimakke ana layong khudimak layeng duna leiramle masida sanatana centers da pugadaba nursing su masa masa amata laktana mahut sillaga thabak tawramba thengnare layeng sangasida layeng ba lakpa anaba singna x-ray lobagi tangai phadaba laklaba su centers da x-ray machine laina technician laktabana lanagi diagnostic center singda chatlaga cell tinglaga X-ray launaba thengnarake nakalamrom da CIC asida leramba ECG lawpham ka su solondona leramke aduga CIC asida ultrasound machine su leitre lamdam asigi leiriba miyamna ana ayek yaurokpa matamda layengna bo hona badala ngaki leiriba loisang asina phibam chana leitaba maramna miyamda chauna khudongcha daba thengnare ngarang puyana thengnarekleba moongmoril tadaba phibam asida lenga asigi maru oina health department ki director na atubada miyang sangbiduna mapung phaba CIC ama ohena bo hona biu haina mahana makhata ke Jenims yauna mafam kaya da mass casual leave ki khongjang sanction kre Manipur State Pensioners Union Manipur Government Services Federation amadi Manipur Secretariat Services Association ki mass casual leave ki khongjang saugaladuna ngarangsu Jenims yauna state asigi tongan mafam kaya da employees singna khongjang sanction kre government employees singna sangsilba mass casual leave khongjang ki ngarang nini chanba aroiba numitasu thabakta gi potha bagi sei hompu oiriba asi homphuni thoi ohelo central government employee ga manana dearness allowance natraga DR phanghalu thangjenomit chuti ka khibagi order adu handu o Nipan suba central pay commission sananaba state pay commission lingo NPS UPS muthatuna stelenga ki employee singda all pension scheme hanjen halu thabakta gi potharaba matung re-engagement tawba lepo sanction post singbu contractor oina thabak hapa lepo contractual
casual master role employees khudima regularize tau haiba demand sing asi taladuna ngarang su mass casual lepi khongjang asi mafam kya da sangsin ke khongjang asi sagoladuna Trained Nurses Association of India TNAI Manipur State Branch na Association for All Non-Teaching Staff JNMS amadi Trained Nurses Association JNMS na su Institute asiki Medical Superintendent ki office mamangda wakan mifam sathake wakan mifam adu saruk yaraduna TNAI Manipur State Branch ki General Secretary Sanjarani Lokrakona Hai Manipur State Pensioners Union Manipur Government Services Federation amadi Manipur Secretariat Services Association State lenga ki employees singi mahut sinduna talib demand sing maram chai lenga na athubada employees sing na talib demand asi khanaduna thabakta onthokpiyo employees singi hak mapung phana phanghalo hai ke amaram da khongjang asi ki saru ama oina singjamai chingam khongta pensioners sing na wakan mi pham chathaki haire Europe da sabagi sang wangkhalakre France da anga anikar manung da siram le sabagi sang wangkhalakpadagi Europe ki tongan balaibak sing da awaba kaya mayak na hale sabagi sang wangkhalakpana France da section laina ba poktak paingak na pikibaga loinana khanong pok thangba France ki mafam amada angang anikar manung da siduna leiba thengna ki haide sahi mare amasung ani da ngai ba anga ani du makhogi mung manung ki kar amada siduna leirambani haide Sahi Taramathogi nupi macha ama rap tawraba matung da halam lei Delhi ki kha thangba sarukta leiba Mehrauli area da lambi ki nakal da imung manung ki miyoi singka punna tumduna leijaba sahi Taramathoi khakta ngari nupi macha amabu taxi thawba miyoi amana phaduna pukhraga ikai khumnaba manghalaba matung hatlaga Faridabad Gurugram lambi paring da leiba asukbo umang ki sarukta nupi macha sigi haksang hondok lam lei Taxi driver si police na phare mahak Bihar ki sahi kuntrarom suraba miyoni amasong nupi macha si mahana tumlingai da mama pa khanghandana puraga asukpo umang dei kai khunuba mahalaba matung khauri jaram miatuna hat pani haba khangbangam le miyoy sigi mathakta mari lenaba section singi makhada charge kya thangat khre haide